Tamenglong District ki Tousem Sub Division ta paikhatpa Jal Jeevan Mission project ta thabak shuba yaokhiba shinmee singi khutsumal tha asigi kuntaruk phaobagi manung da pithoktrabadi National Highway number 37 da thangnaba numit ki ayuk pung taruk tagi matam kaktaba economic blockade chathaba houragani haina Jal Jeevan Mission New Development Bank JAC ki Convenor Angam Kamei na fongdorakli mahakna hai mari leinaba minister amasung agency na December 10 faubada shinmee singi khutsumal soidana pithoklagani haina thajaba pirakpadagi JAC asina mamangda economic blockade तौनब सेम सारंबा अदु मतम खरा हंदोखिबनी अदु मोइनमक थाजब पिरखिबा सिंग अदु थबक तो अंतोरक्तबदगी मखाताना इकोनॉमिक ब्लॉकेट की खुंजंग असि जंगसिनबा JAC असि की मिफम अमना वारेप लौखिबनी हाइनसु महकना मखाताना फोंदोरक्ली meeting resolution mutu ina la kadaba date 26 December 2004 awa ekoi ngairni adubu pirak tabak taradi ekoi giban date 27 December 2004 indi puni blockade ase amu horuni habi media putangda kantari institution ase ekoi gi Tousem Anamong semengi khatmate ekoi go supporter ekoi miam NDB phangdaba miam eri habidi none Tamenglong proper Tousem ekoi pulaga campaign decision se torani habidi ekoi pirak dare kari gumba masi gi banmungda aphapatta kuluma concern authority sina daita pudagani habisi media putangda book kantari